Nangi punsigi hiram khudingmak Ishwarda pisinba haibasi nangna lepkadabani nangi sin nangi lay nakong nangna taningliba khudingmak nangna yenglingliba mit nangi nungai hanbasing mayamga tinabagi punsi marup mapang nangi fizet nangna saningba paisa aikhoi hena sengna leiba darkar lay sengna leiba haibasi wakhalgi wanate masi nang karisu tauba yade haibanate nang nungaiba yararoi haibasunate Kristadadi mapung phaba phajaba ningkha tamba lay Paulna hai khudingmak aigidamakta yai adubu khudingmak aigidamakta afaba pot nate Ishwardi mahakna aikhoida ningkha tamna khanba pi aikhoina thabak kaya ama tauba yai masina aikhoi norokta chatlani haibanate adubu nang mai pakpa punsi amadagidi thaidok hangani mayam tabiriko Ai amuka hanna haijage nangna tauba yaba pot kaya amalay maduna nangbu norokta thadagadaba natte adubu nangi sakhidagi maduna mapung phahaloi masina nang Ishwargi thabaktagi thaidoktuna thambibasu yai Ishwargi thabak taunabagidamagta thau noibiba darkar lay Ishwarna haksangda thau noibide anointing asi haksangi natte Ishwarda pisinjare haibasi haibadi yamna lai Hauzik tokthokle hairaga mafam asida leiriba mi mayam asiga Ishwarda pisinbagi service ama laukhatpa yai masam loina kenba phauba khut thamduna prathana tawbiba yai adubu masidi yumda hallaga Ishwargi matik leihowine Ishwargi matik adu aigi yumda uba phangadabani Nakhoina yumda hankibada madu induna chatkibado aina uningi amen kanagumba kharadi Ishwarbu pelhandaba jaga khara lay haibasi nasana khanglamgani Ishwarna madu nangondagi lauthokningli aduna mahakna aibu nakhoigi narakta lefanduna madugi matangda nganghalliba asini aduga ainasu nakhoida khanghalli Haiba inbagi wangmada aikhoisi haisingkre aikhoigi yeknabasingbu ngakpinabagidamakta kayarak hanna taba darkar leibage mafam asida amen haibadi araibani adubu yumda chatle hairaga madu tawrubaduni aina thajai ngasidi nakhoi suksoi soidana tamgani nangna haukhibado karamna loisingadage haiba tamgani Bible-da fazaba khudam kaya yauri ahanbada Hebrew taruk tara taramathoi aikhoina mapung phana chatkhiba asi Ishwargi apambani haina Ishwarna hai nakhoina asengba mi singbu thaugal tawkhiba amasung tawriba aduna mahak ki mingda nakhoina nungshiba utpire Yengu aikhoi haudi hauraga marakta tokthoi Maduna tungda aikhoigi apambasing adu phangba ngamgadra ngamloidra khangde nongma nupi ama altarda laktuna aingonda magi wet khara hantahannaba prathana tawbiyo haina hairami aina mangonda hek sokpaga uzaba ama urami Mahakna warep ama lauduna chatpa hauramlaga toktuna amuk hankre Mahak madugi prathana adu amuk tawba haure Adudagi amuk haugatlamlaga toktoktuna amuk hankre adudagi prathana amuk tawre adum haina tawna chahi kaya aina hairiba asi kanagumba amadani
ꯍꯣꯏ, ꯍꯧꯖꯤꯛ ꯃꯗꯨ ꯌꯥꯝꯅ ꯋꯥꯅ ꯎꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤꯗꯤ ꯍꯧꯒꯗꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯗ ꯃꯥꯏ ꯄꯥꯛꯄꯗꯤ ꯌꯥꯏ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯅꯪ ꯅꯁꯥꯅ ꯃꯁꯤ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯏꯁ꯭ꯋꯔꯗ ꯑꯩ ꯃꯇꯝ ꯆꯨꯞꯄ ꯅꯪꯒ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯇꯧꯅꯕꯒꯤ ꯏꯁ꯭ꯋꯔꯗꯒꯤ ꯑꯦꯅꯣꯏꯟꯇꯤꯡ ꯐꯥꯎꯕ ꯃꯇꯝꯗ ꯑꯩꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯐꯥꯎꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯑꯐꯕ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯑꯣꯏ꯫ ꯕꯥꯏꯕꯜꯗ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯇꯦꯛ ꯈꯖꯤꯛꯇꯪ ꯆꯥꯎꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗꯕ ꯌꯥꯎꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯟꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯐꯪꯖꯗꯕꯗꯒꯤ ꯏꯁ꯭ꯋꯔꯗ ꯑꯉꯥꯡ ꯑꯃ ꯄꯤꯕꯤꯅꯕ ꯍꯟꯅ ꯍꯟꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯥ ꯑꯃ ꯄꯤꯅꯕꯤꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯁꯦꯕꯥ ꯇꯧꯍꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯄꯤꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯗꯦꯗꯤꯀꯦꯁꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯅꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕꯗꯨ ꯇꯧꯕ ꯑꯗꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯒꯦ ꯍꯥꯏꯕ ꯂꯦꯞꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯈꯣꯝ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪꯗ ꯄꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗꯨ ꯂꯩꯈꯤ꯫ ꯅꯪꯅ ꯅꯤꯡꯊꯤꯅ ꯄꯥꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯈꯤꯕꯒꯦ? ꯑꯉꯥꯡ ꯑꯗꯣ ꯄꯣꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯝꯒꯗꯕ, ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯃꯥꯏꯆꯧ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗꯕ ꯃꯌꯥꯝ ꯑꯗꯣ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯏꯁ꯭ꯋꯔ ꯏꯆꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯦꯞꯈꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯄꯣꯔꯛꯂꯦ꯫ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯁꯛ ꯉꯥꯛꯀꯗꯕꯅꯤ꯫ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯆꯠꯄ ꯗꯔꯀꯥꯔ ꯂꯩ꯫ ꯇꯧꯒꯦ ꯍꯥꯏꯅ ꯂꯦꯞꯂꯒ ꯇꯧꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯥꯄꯤꯁꯤꯡ ꯍꯣꯡꯕ ꯇꯧꯔꯣꯏ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯃꯩ ꯆꯨꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅꯅꯤ꯫ ꯑꯃꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯕ ꯏꯟꯁꯤꯟꯒꯗꯕꯅꯤ꯫ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯌꯥ ꯊꯧꯁꯥꯒꯟꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯗꯤ ꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯄꯥꯈꯣꯟ ꯆꯠꯄꯒꯤ 5ꯗ ꯌꯦꯡꯁꯤ꯫ ꯁꯥꯏꯄ꯭ꯔꯁꯇ ꯂꯩꯕ ꯖꯣꯁꯦꯐ, ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯁꯥꯏꯄ꯭ꯔꯁꯇ ꯑꯣꯐꯤꯁ ꯑꯃ ꯂꯩꯔꯦ꯫ ꯃꯤꯗꯜ ꯏꯁꯇ ꯊꯥꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯖꯒꯥ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕꯤꯔꯤꯀꯣ? ꯄꯥꯈꯣꯟ ꯆꯠꯄꯒꯤ 3ꯒꯤ ꯑꯔꯣꯏꯕꯗꯒꯤ ꯄꯗ 2 ꯑꯗꯨꯗꯒꯤ ꯌꯦꯡꯈꯠꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯍꯥꯏ, ꯁꯥꯏꯄ꯭ꯔꯁꯇ ꯄꯣꯛꯄ ꯃꯆꯥ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯅ ꯕꯔꯅꯕꯥꯁ ꯍꯥꯏꯅ ꯀꯧꯕ ꯖꯣꯁꯦꯐꯅ ꯂꯧꯕꯨꯛ ꯑꯃ ꯌꯣꯟꯊꯣꯛꯂꯦ, ꯑꯗꯨꯒ ꯁꯦꯟ ꯑꯗꯨ ꯄꯨꯔꯛꯂꯒ ꯁꯦꯕꯣꯛꯁꯤꯡꯒꯤ ꯈꯨꯌꯥꯗ ꯊꯝꯂꯝꯃꯤ꯫ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ, ꯑꯣ, ꯖꯣꯁꯦꯐ ꯑꯁꯤ ꯌꯥꯝꯅ ꯐꯩꯅꯦ, ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕ ꯅꯠꯇꯕꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯏ꯫ ꯃꯗꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯃꯤꯠꯃꯦꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯕꯁꯤ ꯃꯅꯤꯡꯍꯟꯕꯅꯤ꯫ ꯑꯩꯁꯤ ꯍꯛꯆꯥꯡꯗꯇ ꯆꯠꯂꯝꯃꯤ꯫ ꯑꯅꯥꯅꯤꯌꯥ ꯀꯧꯕ
nupa amanasu mahakki nupi Safiraga loinana mahakki lam machet ama yontoklami aduga mahakki nupibu khangna sen adugi saruk khara masagidamak khakhauraga saruk khara puraktuna sebok singi khuyada thamlami maduda Peter na haiki Anania Saitana nahakki thamoida thalliba karigino aikhoina commitment tawraga pangthokpa ngamdaba asi Saitana aikhoigi thamoida leibanani nahakna thawai asengbagi mathakta minamnaba amasung nahakna lam adugi mamaldagi saruk khara khakhaunaba tawri madu leiringaida madu nasamakki oiramgadra yollaba matungdasu nahakna madu naning tamna sijinnaba yaba natra nahakki thamoida asigumba thabak asi taunaba karigi thaurang tawribano ai loina pige haina hairamdrabasu yai ai khara pige haina hairamlabasu yabani ngasigi message asi nahakki wahai ngaktabagi matangdani nangna tawge hairaga tawdabagi hauramlaga loisindabagi matangdani nahakna mi singda minamba nate adubu ishwardani padamanga aduga Ananiana wasing asi tarabada laibakta tumduna siki masi yamna lui masida ngahaktang yengminasi masida aina utningba amalay tumduna siki thaudok asi taba mi pumnamakki mathakta yamna kiba phauki padataruk maduda nahasingna hogattuna Ananiagi masa adu phina yetlaga mapanda puthoklaktuna mahakpu phumki aduga pung ahum lomgi matungda thokiba thaudok adu khangdana mahakki nupi changlakhi aduda Peter na haiki aingonda hayu nakhoina lam adu asukta yonbra mahakna hoi madudani maduda Peter na haiki ibungogi thawaibu sang yengnaba nakhoina yaminnaba karigino yengu nahaki napuroiba phumba mising adu thongjinda makhoina nangbusu mapanda puthokhigani khudak adumaktada mahak tumduna siki ngasigi message asi pukning thogatningai oidra sida loisillaga nakhoi yumda thadokhrabadi kamdawni aduga nahasing aduna sanglakpada mahak siduna leiramba phangki mahakpu mapanda puthoktuna mapuroibagi manakta phumki masi yengbiu thaudok asi tabada singlup pumnamakki manakta amasung mi pumnamakki mathakta yamna kiba poklami aduga pakhon chatpasingna khudam kaya amasung angakpa thabaksing mi singi marakta tawrami makhoina amatta oina leirami yengbiu Anania amasung Safira minamba ngangbadagi sikhi aduga amana angakpa khudam kaya amasu church singda amadi mi singi marakta tawki mi lising church tinsillami aikhoina angakpa kaya chatkrage haina khalli aikhoi ishwardagi hena singba nate achumba aduda kina noluktuna chatpa darkar lei masigi asimak mamangi haptada devga aiga wari sanarami ibanimak masigi matangda faurami ishwarasi aikhoigi marupni mapangni adugi sumathakta matik ingam tangammi asengba dharma chenba wayeliba ishwar aduni aikhoina ishwar asi lanna kibasu tawroidabani aduga mahakti mahakna haikibadusu tawi ishwarda ikai khumnabaga loinana kibada aranba karisu leite adumna tawba matamda ahongba lakani hainadaba machatsing phawba mi singbu sokhanba ikaiba nanghanba adugi wanate aina haibidi ngasi service loiraba matungda nakhoi ishwarda pisinjabagi altar call tawrakpa matamda mi kaya amadi mafam sidagi thuna thokkiduna magi car tongduna hamburger leinaba hotnagani aina haibidi karigumba kanda aikhoi asi hobe tawmankhibana thawai asengbada nungai hande norok chatkadabadagi thawai asengbana phongdok piriba kanagumba amada yengluba yai aikhoina mi khudingmakta haidrabasu yai madudi nauna poklaba makhoida phongdok pinaba thawai asengba lei Joseph ado
ꯈꯟꯇꯣꯛꯄꯤꯔꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯂꯥꯛꯇꯨꯅꯁꯨ ꯃꯍꯥꯛꯀꯤ ꯀꯠꯊꯣꯛꯄ ꯑꯗꯨꯗ ꯍꯣꯡꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯖꯤꯞꯇꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡꯃꯗꯤ ꯃꯍꯩ ꯐꯪꯒꯅꯤ, ꯏꯁ꯭ꯋꯔꯗꯒꯤ ꯃꯅꯥ ꯐꯪꯕꯒꯤ ꯅꯨꯃꯤꯠ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯦꯁꯇꯔꯒꯤ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯍꯦꯔꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯍꯥꯛꯅ ꯑꯦꯁꯇꯔꯕꯨ ꯀꯠꯊꯣꯛꯇꯅ ꯂꯥꯏꯟꯗ ꯂꯦꯞꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯖꯥꯠ ꯑꯗꯨ ꯀꯟꯕ ꯐꯪꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯂꯣꯏꯅꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯜꯂꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯀꯠꯊꯣꯛꯄ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯕ ꯖꯒꯥꯁꯤꯡꯗꯨ ꯑꯩ ꯍꯥꯏꯖꯒꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯆꯠ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯈꯜꯂꯤꯕ ꯑꯗꯨꯅꯤ꯫ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯥꯏꯅꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯕꯨ ꯃꯤꯁꯤꯡꯅ ꯄꯥꯝꯍꯟꯅꯤꯡꯉꯤ, ꯃꯗꯨꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯝꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯑꯅꯧꯕ ꯁꯝꯀꯛꯇꯨ ꯄꯥꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯄꯥꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯄꯥꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯃꯤ ꯑꯌꯥꯝꯕ ꯑꯃꯗꯤ ꯄꯥꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯌꯥꯕꯤꯗꯕꯗꯨ ꯍꯨꯟꯗꯣꯛꯂꯒ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯧ꯫ A.W. ꯇꯣꯖꯔꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩ ꯄꯥꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯁꯃꯁ꯭ꯌꯥꯁꯤꯡ ꯆꯔꯆꯇ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯧꯖꯤꯛ ꯆꯔꯆꯇ ꯑꯣꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯑꯁꯤꯅ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯅ ꯏꯖꯠ ꯀꯌꯥ ꯇꯧꯅꯗꯦ, ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯂꯕ ꯀꯥꯟꯗꯇ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯑꯗꯨꯗ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯦꯄꯣꯁꯇꯜ ꯄꯣꯜꯅ ꯒꯂꯥꯇꯤꯌꯥ 1:10 ꯍꯥꯏ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯏ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯤꯁꯤꯡꯅ ꯌꯥꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒ ꯃꯔꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯅ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯌꯥꯏ꯫ ꯃꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯊꯥꯖꯩ ꯅꯣꯋꯥꯅ ꯍꯤ ꯑꯗꯨ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯉꯥꯛꯂꯝꯒꯅꯤ꯫ ꯅꯈꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤ? ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯐꯕ ꯃꯤꯡꯆꯠ ꯂꯩꯔꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯅ ꯀꯧꯔꯦ ꯍꯥꯏꯅ ꯊꯣꯔꯛꯈꯤ꯫ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯆꯠꯂꯣ, ꯑꯩꯅ ꯎꯠꯀꯅꯤ꯫ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯖꯤꯁꯨꯒꯤꯁꯨ ꯑꯐꯕ ꯃꯤꯡꯆꯠ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯐꯤꯂꯤꯞꯄꯤꯌꯥ 2:3 ꯍꯥꯏ, ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯟꯊꯖꯩ꯫ ꯃꯍꯥꯛꯅ ꯃꯗꯨ ꯍꯧꯅꯅꯕ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯤꯁꯤꯡꯅ ꯃꯥꯁꯤ ꯉꯥꯎꯔꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯠꯐꯝ ꯆꯞ ꯌꯨꯡꯅ ꯊꯝꯗꯨꯅ ꯑꯗꯨꯝ ꯇꯧꯈꯤ꯫ ꯆꯍꯤ 35ꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯌꯥꯝꯅ ꯋꯥꯕ, ꯏꯊꯟꯇ ꯉꯥꯏꯕ ꯃꯇꯝ ꯑꯣꯏꯈꯤ꯫ ꯍꯞꯇꯥ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯗꯦꯕꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏ, ꯑꯩꯅ ꯑꯣꯏꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫
ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯑꯩꯅ ꯊꯦꯡꯅꯕ ꯉꯝꯂꯛꯂꯤꯕꯅꯣ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯇꯣꯛꯊꯣꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯩꯒꯤ ꯀꯣꯛꯇ ꯐꯥꯎꯕ ꯂꯥꯛꯍꯟꯈꯤꯗꯦ ꯑꯩ ꯇꯣꯛꯊꯣꯛꯂꯣꯏ ꯑꯩ ꯊꯥꯗꯣꯛꯂꯣꯏ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯊꯧꯖꯥꯜ ꯌꯥꯝꯅ ꯄꯤꯅꯕꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯣꯛꯊꯣꯛꯄꯁꯤ ꯍꯦꯛꯇ ꯌꯥꯏ ꯃꯗꯨ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯒꯗꯕ ꯂꯨꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯇꯣꯛꯊꯣꯛꯂꯒꯦ ꯍꯥꯏꯔꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯂꯩꯊꯣꯛꯄ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯈꯣ ꯃꯔꯝꯗꯤ ꯃꯗꯨ ꯅꯪꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕ ꯄꯣꯠꯅꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯇꯕꯁꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯣꯏꯍꯜꯂꯨ ꯑꯦꯃꯦꯟ ꯑꯩ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯂꯥꯏ ꯐꯠꯇꯕꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯂꯩꯔꯤ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯊꯃꯣꯏ ꯂꯦꯞꯄ ꯉꯝꯗꯕ ꯃꯤꯑꯣꯏ 1,000,000ꯒ ꯇꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁ꯭ꯋꯔꯒ ꯄꯨꯟꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯩ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯤꯈꯩ ꯑꯩꯕꯨ ꯃꯈꯣꯏꯅ ꯂꯩꯗꯨꯅ ꯄꯨꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯐꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯅꯨꯡꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯇꯣꯛꯎ ꯑꯦꯃꯦꯟ ꯉꯁꯤ ꯑꯩꯅ ꯃꯁꯤ ꯅꯩꯅꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯇꯝꯕꯤꯕꯁꯤ ꯃꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯤꯡꯆꯠ ꯑꯗꯨ ꯂꯪꯊꯗ꯭ꯔꯤꯃꯈꯩ ꯏꯁ꯭ꯋꯔꯅ ꯌꯧꯍꯟꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯩꯗꯧꯉꯩꯗ ꯌꯧꯕ ꯉꯝꯂꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯈꯣꯏ ꯃꯗꯨ ꯍꯧꯖꯤꯛꯃꯛ ꯌꯥꯅꯤꯡꯕꯗꯤ ꯑꯣꯏꯗꯕ ꯌꯥꯏ ꯃꯗꯨ ꯅꯪ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯏꯁ꯭ꯋꯔꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯁꯅꯥꯒꯨꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯌꯨ ꯅꯪꯅ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯂꯤꯕꯗꯨ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯣꯏ ꯅꯪ ꯑꯁꯤ ꯉꯥꯎꯔꯦ ꯂꯥꯜꯂꯦ ꯁꯣꯏꯔꯦ ꯍꯥꯏꯈꯤꯅꯤ ꯍꯥꯏꯅ ꯀꯤꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯡꯒꯅꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯃꯁ꯭ꯌꯥꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯌꯥꯅꯤꯡꯕꯒꯦ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯃꯁ꯭ꯌꯥꯅꯤ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯀꯧꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯧꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯑꯩꯒꯤ ꯌꯨꯝꯗ ꯕꯥꯏꯕꯜ ꯁ꯭ꯇꯗꯤꯒꯤꯗꯃꯛꯇ ꯄꯨꯟꯕ ꯃꯤꯌꯥꯝ ꯑꯁꯤ ꯅꯈꯣꯏ ꯊꯥꯖꯔꯣꯏ ꯃꯗꯨ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯣꯔꯣꯛꯇꯒꯤ ꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯛꯅꯕꯅ ꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯏ ꯏꯁ꯭ꯋꯔ ꯈꯪꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯕ ꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗ ꯈꯨꯠ ꯊꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯉꯨ ꯑꯦꯃꯦꯟ ꯃꯗꯨꯒꯤ ꯌꯥꯕꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯋꯥꯏꯅ ꯊꯜꯍꯟꯕꯤꯗꯨꯅ ꯋꯥ ꯇꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯤꯈꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ CD ꯑꯃ ꯇꯥꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯁ꯭ꯋꯔꯗ ꯑꯩ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯜꯍꯟꯕ ꯏꯀꯥꯏꯕ ꯅꯩꯍꯠꯄꯤꯕꯅ ꯊꯜꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨ ꯅꯣꯛꯁꯤꯟꯗꯨꯅ ꯑꯩ ꯑꯁꯤ ꯉꯥꯎꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯅꯪ ꯅꯁꯥꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯒꯤ ꯄꯤꯛꯂꯕ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯩꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯏꯁꯥ ꯏꯊꯟꯇ
ꯐꯥꯎꯕ ꯉꯥꯎꯔꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯩ ꯉꯥꯎꯔꯔꯣꯏꯗ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄ ꯁꯤꯗꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯔꯝꯃꯤ, ꯏꯁ꯭ꯋꯔ, ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯅꯤ꯫ ꯑꯩꯕꯨ ꯌꯥꯗꯕ ꯉꯥꯎꯔꯦ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯀꯌꯥ ꯃꯥꯡꯈ꯭ꯔꯁꯅꯨ, ꯑꯩꯅ ꯊꯥꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯤꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯑꯣꯏꯔꯝꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯂꯩꯔꯤ꯫ ꯑꯃꯦꯟ꯫ ꯑꯩ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯍꯜꯂꯦꯂꯨꯌꯥ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯦꯞꯇꯨꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯊꯥꯗꯣꯛꯄ ꯂꯩꯇꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯅꯥ ꯐꯪꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯧꯒꯠꯀꯅꯤ꯫ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤꯅ ꯅꯈꯣꯏꯅ ꯍꯧꯈꯤꯕ ꯑꯗꯣ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯁꯅꯨ꯫ ꯍꯧꯒꯠꯄꯗꯤ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯆꯪꯏ꯫ Zoukhia.org ꯆꯪꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachri, mahakna akhoi ngonda tawbiriba thakachri ngai haifam leite। mahakna akhoi bu phi maruk adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani। Joyce Meyer Ministry haibasi mahakpu akhoi mi miyamna thakachri, mahakna akhoi ngonda tawbiriba thakachri ngai haifam leite।